Laimakong leba 57 Mountain Division manung mai tamba mahairoi sing Kuki singna sangan dabagi wathok lairing ai cheraga sida Imphal West ki manung chanma Kanto Sabal da Kuki singna kumtharakuna Central Force ki mamangda Meitei gi yum taruk mai thakrai Koishauna miam mai sak le mafam maduda changchin ba hona ba security force na sanghan khidrai irang lakshun na ba tear gas am live round kapra nyoi khar asoga pan nangle thaudoga se ngasinung telpung ama makairom tabu matam na thoki bane Kuki singna mai thakrba yum singaro Kanto Sabal da leba laitonjam kuber Meitei mahaki masanupa Rajesh Rahul yauna el nungsitoi TS lady ke guni hariba nyoi singa se yum nei mai chakoi pau phangba mani fire service kambu lakto mai muthakre adubu yum sing adu laiba polam ayamba loba yadana mai chakre hari thawang asu yani do phongdo kono mai chang matom da miyam na changchin na hona bada Indian Army CRPF pamdi RAF na tear gas kap to tan khai ki Central Force ki ka hem thawang da Manipur Police Commando personnel singna tawdar ba thinki amoram da thawdo se masak khangda singna chatharam mani haina Manipur Police ki ex account ta phongdorakli How's